Hi ma'am, ngasi vlog se morok tegi hekta haugatple. Morok se ngarang bazar dagi leirakpdoni kg amga je makoka adum thadat kot khraga ya mari khale adum kena tore horendi thaudi yam changani achar se ko sengna chamthoga ina achar tawsala thambirage tawba yengna ma su sum suti loisalaktre mari mangani tanina ada ina chamthoga moi sida chara wanare ayuki ngarangi nga thongbado aga tawraga moi se chara wale hidang khara thamamina chakta kamaga pijare tejang paruse khoi paruse jairong thunge mabukta aduna masa se keno tawre idi ninbo nahan nge anika jairong tawgeba ko adu masa nili tabe handak budi ninmodi ninde du ginji manung je nungaitre masu adu mami naga se dum na ba khang beira ga debi nungaite du ngai tawre aduga morok se na phen makha se da pm thara phawdokpani nungsa dadi phawdre machu se keno tawdana bagene ne phen makha da sabani na haktang da dum machum singje chupsan garaga macha tawa yani ai chaba thakpa loisalakpadane moisu chara wanare aduga aigisu cha thaknaba tawraga aidi aiga sak chaba se hainadabani na cha sekta thakningeba khong sileba ka yum da ko uima khong ju chaba thakpa loirna koi mathakta mo aigi hangam se chawe si chathokpa yarani bas kusa sidi 피 보도기게 두가 아시세 이장 한강 건조 자세라 아이나 가는 건 소비 강 소라렌제 하직디 항항이 nga랑 ngatang 바자르다 추럭키바 농도 아이기 하이나 만나세 khara phajaba yaure souri se ase ngasidi nuksa sabanina se oina cha se ayemana ado hojikti chaba loibada ngairibani na ngak lejau joren hekpa lakpa ni maga irolaba kangsoy maga kelas umdhari sai sadore nunghang nong chugiba hojingna nungsa sada sadorokpada nungsa khuyakse lerakpa hinau se khaira pijagi masam sa se aduga hinau khaina aigi sigi mamang sida pungthonani khagem pungdonani kaino kakchengna chathore mulleba hekpide mapu aisu hainau je se moi pisage tumdara tum manung nang selbra semba oli makoina hainau chani ngedaina hazar se tawthoge tawba chaksu thongba ngahaktang walibanina chak thonga chana logibada ngaibani ko thabak se khangde ma leiragane na thabak se chingrabo ena khalle dum wari sanaba kariga tawbadane ado bok se kange badana nuksaga sabane phen makha da thamambani sandokna thammabani nane ji katina maya je chapthalaga cha se tawrani ado si morok se sagadaba sarodra dudi khangde se aina di lauro se haibane mana laugore se nongka chutharakpdo ngarang de bazar dagine chapthatna loire se yongu ba tawtani ko mana saga chaningdre ma kuinge phamakpdo do mana chanam ko thamamine yong chanam ju khara se hapchalloina mama na badu da su hange chanam su hapuro kaina chanam se khokpa su tanba ko khara ko maga thamame tengko ta ina dum kakthala hapa ba chawba chanam ne se koi anauba thokpado as khati sina morok se yama bena ko nahan nge de dum pawa muktani na iwa wa ba khangudi yama bena kaklakpada kya di wa khra aduga kakna lore bena masala sing se hapkada ba yama mena padigo maru ba se yama ke jin morok mena ko aduga se ka ka bok nok thoga ta khaire
ꯁꯟꯗꯣꯛꯅ ꯊꯝꯗꯗꯤ ꯈꯥꯁꯟꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ, ꯉꯥꯡꯁꯜꯂꯛꯑꯦꯕ. ꯑꯗꯨꯝ ꯃꯩ ꯃꯨꯠꯊꯠꯂꯤ ꯊꯝꯃꯤꯉꯩꯗ ꯇꯋꯥꯗ ꯄꯦꯟꯗ ꯑꯗꯨꯝ ꯉꯥꯡꯁꯤꯟꯈꯔꯦ. ꯑꯗꯨꯒ ꯇꯛꯈꯥꯏꯔꯒꯦ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦꯀꯣ ꯃꯣꯔꯣꯛ ꯑꯆꯥꯔꯁꯤꯁꯨꯀꯣ. ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯧꯅ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯞꯄꯧ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯆꯔꯦ. ꯀꯨꯏꯔ ꯃꯇꯨꯡꯗꯁꯨ ꯑꯆꯥꯔꯁꯤ ꯁꯨꯝ ꯇꯧꯕꯅꯤꯅꯅꯦ, ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯆꯥꯗꯦ. ꯁꯣꯅꯨꯅ ꯃꯥꯒꯤꯁꯨ ꯈꯔ ꯊꯝꯃꯧ ꯄꯄꯥ ꯍꯥꯏꯁꯤꯅꯦ. ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯆꯥꯈꯠꯂꯛꯑꯦ. ꯍꯥꯟꯅꯗꯤ ꯃꯣꯔꯣꯛ ꯆꯥꯔꯝꯗꯦ, ꯃꯣꯔꯣꯛꯀ ꯁꯥꯕ ꯌꯥꯗꯦ. ꯍꯧꯖꯤꯛꯃꯨꯛ ꯄꯥꯔꯨꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯥꯕ ꯆꯥꯕ ꯉꯝꯗꯦꯕꯀꯣ. ꯑꯗꯣ ꯁꯣꯅꯨꯗꯤ ꯑꯃꯨꯛ ꯃꯥꯒꯤꯁꯨ ꯑꯆꯥꯔ ꯊꯝꯃꯝꯃꯣ ꯍꯥꯏꯁꯤꯅꯤ. ꯃꯥꯗꯤ ꯍꯧꯖꯤꯛ ꯑꯁꯥꯕ ꯈꯔ ꯆꯥꯅꯤꯡꯉꯦ. ꯃꯦꯟ ꯑꯣꯏꯅ ꯑꯩꯒ ꯄꯥꯔꯨꯒ ꯌꯥꯝ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯁꯥꯗ ꯆꯥꯕꯁꯦ ꯉꯝꯗꯕ. ꯑꯗꯨꯒ ꯆꯠꯂꯦ, ꯚꯤꯅꯤꯒꯔ ꯈꯔ ꯍꯥꯞꯆꯜꯂꯒꯦ. ꯇꯧꯁꯜꯂ ꯊꯝꯃꯗꯤ ꯍꯌꯦꯡ ꯃꯥ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯁꯟꯈ꯭ꯔꯒꯅ ꯑꯆꯥꯔꯁꯦ ꯆꯥꯕꯗ ꯍꯥꯎꯋꯦꯕꯀꯣ, ꯈꯨꯗꯛꯇ ꯆꯥꯕꯗꯨꯕꯨꯗꯤ. ꯑꯗꯣ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯇꯨꯡꯗꯗꯤ ꯃꯥ ꯁꯨꯝ ꯆꯠꯄ ꯃꯇꯝ ꯌꯧꯁꯜꯂꯛꯑꯗꯤ ꯆꯞ ꯆꯥꯔꯅꯤ. ꯑꯗ ꯃꯣꯏ ꯃꯌꯥꯝ ꯑꯥꯗꯗꯤ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ, ꯍꯋꯥꯏ ꯀꯩꯀꯩ ꯆꯦꯡ ꯑꯩꯈꯣꯏ ꯏꯁꯥꯗꯕꯨꯗꯤ ꯐꯕꯀꯣ, ꯃꯣꯏꯅ ꯆꯥꯛ ꯆꯥꯅꯔꯤꯗꯨꯗꯤ ꯆꯥꯛꯇꯣ ꯐꯨꯠꯄ ꯆꯥꯛꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯆꯥꯔ ꯁꯤꯒꯨꯝꯕꯁꯤ ꯌꯨꯝꯒꯤ ꯈꯔ ꯌꯥꯎꯈ꯭ꯔꯗꯤ ꯍꯥꯎꯏ ꯈꯣꯠꯂꯦꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯕꯗꯨꯗꯗꯤ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯖꯥꯠꯅꯤ. ꯃꯥꯁꯨ ꯎ ꯃꯣꯔꯣꯛꯁꯨ ꯄꯤꯈꯤꯕꯗꯣ ꯌꯦꯡꯉꯣ ꯂꯣꯏꯈꯔꯦ. ꯃꯥꯁꯨ ꯑꯃꯦꯠꯄꯤ ꯃꯦꯠꯄ, ꯑꯩꯈꯣꯏ ꯃꯄꯥꯍꯣꯏꯁꯨ ꯑꯃꯦꯠꯄꯤ ꯌꯥꯎꯗ꯭ꯔꯗꯤꯕ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯁꯨ ꯑꯃꯦꯠꯄꯤ ꯍꯦꯛꯇ ꯃꯊꯧ ꯇꯥꯏꯌꯦꯕ, ꯆꯥꯅꯤꯡꯉꯦꯕ ꯃꯥ. ꯑꯗꯣ ꯑꯃꯦꯠꯄꯤꯗꯣ ꯇꯣꯉꯥꯟ ꯀꯩꯀꯩ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯥꯔꯤꯒꯗꯣ ꯑꯆꯥꯔꯁꯤꯅ ꯑꯗꯨꯝ ꯍꯥꯎꯖꯕꯗꯣ. ꯑꯗꯨꯅ ꯑꯩꯅ ꯎ ꯃꯣꯔꯣꯛꯇꯣ ꯑꯣꯏꯔꯗꯤ ꯐꯅ ꯀꯨꯏꯅ ꯈꯥꯡꯈꯤꯗꯣ, ꯁꯥꯕꯅꯤꯅ. ꯑꯁꯤꯗꯤ ꯍꯥꯎꯔꯦꯅ ꯃꯣꯏꯅ 10ꯃꯨꯛ ꯂꯧꯊꯣꯛ ꯆꯥꯈꯤꯕꯅꯤꯅ ꯀꯨꯏꯅ ꯆꯠꯇꯦꯕ ꯑꯆꯥꯔꯁꯦ. ꯂꯣꯏꯔꯦ ꯑꯆꯥꯔꯁꯦ. ꯁꯤ ꯇꯧ ꯊꯝꯃꯗꯤ ꯈꯪꯀꯣꯝ ꯀꯣꯝꯃꯦ, ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯧꯗꯕꯤꯗ ꯊꯝꯈ꯭ꯔꯗꯦꯕ. ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯦ. ꯃꯣꯔꯣꯛ ꯀꯛꯄꯗ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯔꯤꯒ ꯄꯨꯡ ꯑꯃꯃꯨꯛꯄꯨ ꯆꯪꯈꯤ ꯃꯥꯜꯂꯦ. ꯑꯗꯨꯒ ꯍꯦꯟꯅꯗꯤ ꯑꯩ ꯉꯔꯥꯡ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯈꯤꯕ ꯂꯩꯕꯅꯤꯅ ꯍꯦꯛꯇ꯭ꯔꯦ. ꯌꯦꯟꯗꯦꯝꯒ ꯌꯦꯅꯝ ꯈꯔꯒ ꯃꯌꯥꯡꯇꯣꯟꯁꯤꯅ ꯕꯣꯔꯥ ꯍꯧꯒꯦꯅ ꯑꯩꯅ ꯈꯔ ꯍꯦꯛꯑꯦꯕ, ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔꯒ. ꯑꯗꯣ ꯁꯤ ꯉꯔꯥꯡ ꯂꯩꯔꯛꯈꯤꯕꯗꯣ ꯉꯔꯥꯡ ꯈꯔ ꯊꯣꯡꯈ꯭ꯔꯦ. ꯑꯗꯨꯒ ꯉꯁꯤ ꯈꯔ ꯊꯣꯡꯉꯅꯤ. ꯍꯟꯒꯠ ꯍꯟꯗꯥ ꯁꯣꯅꯨꯁꯤꯅ ꯆꯠꯂꯤꯁꯤ ꯌꯦꯡꯉꯨ, ꯃꯤꯅ ꯍꯤꯟꯖꯥꯡ ꯃꯅꯥ ꯊꯠꯂꯒ. ꯑꯗꯨꯒ ꯂꯨꯄꯥ 10ꯒꯤ ꯃꯅꯥꯅ ꯆꯔꯥ 2-3 ꯆꯥꯕ ꯄꯣꯠꯅꯤꯗ. ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯁꯨ ꯆꯥꯕ ꯍꯥꯎꯄꯣꯠ ꯅꯠꯇꯦꯕ ꯁꯧꯒ꯭ꯔꯤꯁꯤꯁꯨꯅꯦ. ꯌꯦꯟꯗꯦꯝꯒ ꯑꯂꯨꯒ ꯑꯃ ꯏꯔꯣꯜꯂꯅꯤ. ꯁꯤꯅ ꯑꯩꯅ ꯅꯍꯥꯟ ꯂꯩꯔꯛꯈꯤꯕ ꯉꯥꯗꯣ ꯌꯥꯏꯊꯣꯛꯄꯗ ꯈꯥꯏꯕꯣꯛ ꯑꯃ ꯂꯣꯏꯈꯔꯦ. ꯑꯗꯨꯝ ꯄꯥꯔꯨꯒ ꯃꯄꯥꯒꯗꯤ ꯂꯣꯏꯔꯦ. ꯉꯥ ꯑꯌꯥꯏꯕ ꯀ꯭ꯔꯦꯝ ꯂꯥꯎꯔꯕꯅꯤꯅꯀꯣ. ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯆꯥꯕꯤꯗꯣ ꯑꯗꯨꯅ ꯁꯤꯇ ꯉꯥꯏꯈꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯡꯁꯣꯏꯗ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯉꯦ. ꯏꯔꯣꯟꯕ ꯌꯦꯟꯗꯦꯝꯒ, ꯑꯗꯨꯒ ꯕꯣꯔꯥ ꯑꯃꯒ ꯇꯧꯔꯦ. ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯦ. ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗꯤ ꯅꯨꯡꯁꯥ ꯀꯟꯅ ꯆꯨꯈꯤꯕꯗꯨꯅ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯟꯗꯥꯁꯦ, ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯤꯁꯦ ꯄꯨꯡ 5:30ꯗꯤ ꯇꯥꯔꯛꯑꯦꯕꯀꯣ. ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯉꯥꯜꯂꯦ. ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯅꯣꯡ ꯅꯠꯇꯦ ꯌꯦꯡꯉꯨ. ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅꯀꯣ, ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅ. ꯄꯥꯔꯨꯁꯦ ꯁꯥꯎꯔꯤ ꯃꯥꯒꯤ ꯍꯥꯄꯦꯟ ꯁꯦꯠꯍꯟꯕꯒꯤ. ꯑꯩꯅ ꯑꯉꯥꯡꯅꯤ ꯅꯨꯡꯁꯤꯅ ꯍꯥꯄꯦꯟ ꯁꯦꯠꯂꯨ ꯍꯥꯏꯕꯨ. ꯑꯗꯨꯒ ꯀꯦꯞꯁꯦ ꯒꯥꯔꯤ ꯕꯨꯛ ꯇꯧꯕꯅꯤ ꯑꯣꯂꯥꯁꯦ. ꯑꯗꯣ ꯀꯦꯞꯁꯦ ꯃꯅꯨꯡꯗ ꯆꯪꯉꯛꯇ꯭ꯔꯕꯀꯣ, ꯈꯪꯗꯕꯒꯤ. ꯑꯩꯈꯣꯏ ꯈꯣꯡꯅ ꯈꯥꯏꯕꯣꯛ ꯑꯃ ꯂꯥꯛꯈꯠꯂꯦ. ꯑꯗꯣ ꯃꯥꯅ ꯆꯪꯉꯛꯄꯒ ꯆꯞ ꯆꯥꯅꯔꯦ. ꯑꯗꯣ ꯐꯦꯟꯁꯤ ꯕꯖꯥꯔ ꯃꯅꯥꯛꯇ ꯀꯔꯤꯅꯣꯕꯨ ꯕ꯭ꯔꯤꯖ ꯑꯃ ꯅꯧꯅ ꯁꯥꯔꯦꯕꯀꯣ. ꯑꯗꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯕ꯭ꯔꯤꯖꯇꯣ ꯑꯩꯅ ꯅꯣꯡꯃ ꯀꯩꯅꯣꯝꯃ ꯃꯄꯥꯒꯩꯒ ꯆꯠꯄꯗ ꯐꯖꯍꯧꯕꯅꯦ. ꯑꯗꯣ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅ. ꯑꯩꯈꯣꯏ ꯇꯥꯃꯣꯏꯗꯤ ꯕꯥꯏꯛꯇ ꯆꯠꯄ ꯌꯥꯎꯋꯦ. ꯁꯣꯅꯨꯁꯨ ꯄꯨꯕꯤꯗꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯦꯕꯀꯣ. ꯑꯗꯣ ꯃꯥꯁꯨ ꯀꯣꯏꯖꯁꯅꯨ ꯍꯥꯏꯅ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯅ ꯂꯥꯛꯑꯦ ꯑꯌꯨꯛꯇ. ꯑꯗꯨꯅ ꯂꯥꯛꯑꯦ. ꯑꯗꯨꯒ ꯂꯝꯕꯤꯗ ꯅꯣꯡ ꯆꯨꯈ꯭ꯔꯕꯅꯤꯅ ꯃꯅꯥ ꯃꯁꯤꯡꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒ ꯈꯨꯐꯖꯁꯦ. ꯀꯦꯃꯦꯔꯥꯗꯅ ꯑꯗꯨꯛ ꯌꯥꯝ ꯍꯦꯟꯅ ꯐꯖꯕ ꯈꯪꯗꯦꯀꯣ ꯃꯌꯥꯝ, ꯑꯁꯦꯡꯕ ꯇꯥꯏꯕꯪꯗꯅ ꯌꯥꯝ ꯐꯖꯕꯗꯣ. ꯑꯗꯣ ꯁꯤꯒꯤ ꯆꯤꯡꯁꯤꯒꯤ ꯃꯊꯛꯇꯒ ꯌꯨꯡꯕ ꯁꯥꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯤꯗ꯭ꯔꯣ. ꯑꯩ ꯏꯪꯕꯒꯤ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯕꯀꯣ. ꯑꯦꯁꯤꯒ ꯄꯥꯟꯗꯁꯨ ꯌꯥꯔꯕꯅꯤ. ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯁꯨ. ꯑꯗꯨꯒ ꯈꯪꯗꯦ, ꯅꯣꯡ ꯆꯨꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯒꯤꯗꯤ ꯀꯤꯌꯦꯕ. ꯑꯗꯨꯒ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯖꯁꯦ. ꯅꯧꯅ ꯁꯥꯕꯅꯦꯕꯀꯣ. ꯃꯌꯥꯏꯗꯅ ꯎꯃꯥꯅꯟꯗ ꯂꯩꯔꯦ. ꯑꯗꯨꯁꯨ ꯎꯕ ꯐꯪꯒꯅꯤ.
ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯦꯞꯄꯦ ꯒꯥꯔꯤꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯤꯖꯁꯦ ꯂꯥꯟꯊꯣꯛꯑꯒ ꯅꯨꯄꯥꯁꯤꯡ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯅ ꯑꯁ ꯃꯤ ꯃꯌꯥꯝ ꯐꯣꯇꯣ ꯅꯝꯅꯕ ꯌꯦꯡꯅꯕ ꯏꯪ ꯏꯪ ꯂꯥꯎꯔ ꯃꯌꯥꯝ ꯅꯨꯡꯁꯤꯠꯀ ꯏꯁꯤꯡ ꯀꯩꯅꯣ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯃꯄꯥꯟꯅꯤꯅꯀꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯜꯂꯛꯄꯅꯦ ꯅꯨꯡꯉꯥꯏꯒꯖꯥꯅꯤ ꯑꯩꯈꯣꯏꯅ ꯁꯟꯗꯥ ꯈꯛꯇꯪ ꯇꯥꯔ ꯂꯥꯛꯄꯁꯤꯅ ꯀꯔꯤꯒꯤ ꯚ꯭ꯌꯨꯁꯦꯁꯨ ꯐꯖꯔꯅꯤ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯆꯥꯛ ꯇꯣꯛꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯒ ꯉꯥꯏꯍꯥꯛꯇꯪ ꯁꯤ ꯃꯇꯝꯁꯤꯗꯤꯀꯣ ꯑꯗꯣ ꯈꯨꯐꯖ ꯑꯃꯅꯤ ꯃꯌꯥꯝ ꯑꯁꯦꯡꯕ ꯑꯁꯤ ꯌꯥꯝ ꯐꯖꯩ ꯑꯗ ꯒꯥꯔꯤꯁꯨ ꯁꯣꯝꯗꯩꯁꯨ ꯃꯤ ꯃꯌꯥꯝꯁꯨ ꯐꯣꯇꯣ ꯅꯝꯅꯕ ꯀꯣꯏꯅꯕ ꯌꯦꯡꯅꯕ ꯂꯥꯛꯑꯦ ꯑꯗꯨ ꯃꯝꯊꯔꯕꯅꯤꯅ ꯂꯥꯏꯠ ꯊꯥꯜꯂꯛꯄ ꯑꯁꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟꯒ ꯇꯨꯞꯂꯥꯎ ꯇꯥꯔꯕ ꯚꯤꯗꯤꯑꯣ ꯐꯖꯩꯌꯦꯅ ꯑꯩꯅ ꯅꯝꯕ ꯍꯣꯠꯅꯕꯗ ꯆꯥꯅꯕ ꯀꯩꯀꯩ ꯄꯣꯠꯁꯨ ꯌꯣꯟꯕ ꯂꯥꯛꯏ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯂꯥꯛꯄꯗꯨꯗ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯇꯧꯕ ꯕꯣꯔꯣꯏꯁꯦ ꯂꯧꯕꯅꯦ ꯑꯗꯨꯒ ꯁꯣꯅꯣꯏꯅ ꯆꯦꯔꯤ ꯂꯧꯔꯤꯌꯦ ꯁꯣꯅꯣꯒ ꯄꯥꯔꯨꯒꯅ ꯆꯦꯔꯤ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯒ ꯑꯁ ꯃꯌꯥꯝ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯤꯗ ꯀꯨꯏꯅ ꯐꯝꯗꯣꯛꯅ ꯂꯩꯔꯁꯨ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯒ ꯐꯝ ꯂꯩꯔꯗꯤ ꯀꯥꯎꯊꯣꯛꯀꯅꯤ ꯅꯨꯡꯉꯥꯏꯒꯖꯥꯅꯤ ꯑꯗꯨꯒ ꯁꯣꯝ ꯋꯥꯡꯗꯩꯁꯦ ꯑꯗꯒꯤ ꯃꯌꯥꯏꯗ ꯃꯇꯨꯝ ꯑꯃ ꯂꯩꯁꯦ ꯁꯤꯅ ꯎꯃꯥꯅꯟꯗꯅꯦꯕ ꯎꯃꯥꯅꯟꯗꯁꯤꯗꯤ 2-3ꯂꯛ ꯆꯠꯂꯨꯔꯕꯅꯤꯅ ꯑꯗꯨꯝ ꯃꯟꯗꯤꯔꯅꯤꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯇꯧꯍꯩꯗꯦꯀꯣ ꯑꯗꯨꯝ ꯆꯠꯂꯨꯔꯕꯅꯤꯅ ꯍꯟꯖꯤꯟ ꯆꯠꯂꯕꯅꯤꯅ ꯑꯗꯨꯝ ꯈꯪꯗꯦ ꯁꯦ ꯁꯟꯗꯥ ꯇꯥꯔꯛꯄꯒꯤ ꯚ꯭ꯌꯨꯒꯤ ꯈꯨꯐꯖ ꯁꯤꯗꯤ ꯂꯣꯏꯔꯦꯗ ꯃꯌꯥꯝ ꯐꯖ ꯁꯤꯒꯤ ꯕ꯭ꯔꯤꯖꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯕꯥꯏꯛꯇ ꯂꯥꯛꯄ ꯇꯥꯔꯗꯤ ꯂꯥꯟꯊꯣꯛꯑꯒ ꯂꯩꯔꯒ ꯀꯣꯏꯔꯛꯄ ꯌꯥꯕ ꯑꯗꯣ ꯒꯥꯔꯤꯗꯨꯁꯨ ꯂꯩꯐꯝꯕꯨꯗꯤ ꯂꯩꯇꯦ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯂꯥꯟꯊꯣꯛꯐꯝꯗꯣ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯔꯦꯗ ꯑꯗꯨꯝ ꯈꯣꯡꯅ ꯀꯣꯏꯔꯒꯦ ꯍꯥꯏꯅ ꯂꯩꯍꯧꯔꯕ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯦ ꯕꯣꯠꯁꯦ ꯖꯍꯥꯖꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯆꯧꯕ ꯂꯥꯏꯠꯀ ꯊꯥꯜꯂꯒ ꯄꯔꯨꯁꯦ ꯀ꯭ꯔꯤꯀꯦꯇꯔꯅꯤ ꯑꯗꯣ ꯁꯤ ꯂꯥꯟꯊꯣꯛꯑꯒꯀꯣ ꯕ꯭ꯔꯤꯖꯁꯦ ꯂꯥꯟꯊꯣꯛꯑꯒ ꯃꯟꯗꯤꯔ ꯑꯃ ꯂꯩꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯈꯣꯡꯅ ꯌꯥꯝ ꯁꯥꯡꯕꯅꯤꯅ ꯆꯠꯄꯒ ꯉꯝꯗ꯭ꯔꯦꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯍꯜꯂꯁꯤ ꯍꯥꯏꯅ ꯃꯝꯁꯨ ꯃꯝꯊꯔꯦ ꯆꯠꯂꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯅꯤ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯉꯥꯏ ꯃꯇꯝ ꯆꯠꯈꯤ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ 9 ꯍꯦꯟꯈꯔꯦ ꯃꯤꯠꯅ ꯇꯁꯦꯡꯅ ꯌꯦꯡꯕꯒ ꯀꯦꯃꯦꯔꯥꯒ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯐꯖꯩꯑꯕ ꯁꯦꯡꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯌꯥꯝꯅ ꯑꯩꯅ ꯈꯔꯒ ꯌꯨꯝꯒ ꯅꯛꯅꯅꯒ ꯂꯩꯔꯕ ꯑꯗꯨꯝ ꯊꯕꯛ ꯂꯣꯏꯁꯤꯜꯂꯁꯦ ꯐꯝꯅ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯑꯗꯒꯤ ꯕ꯭ꯔꯤꯖꯁꯦ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯀꯩꯅꯣ ꯃꯩ ꯊꯥꯜꯂꯦ ꯂꯥꯏꯠ ꯑꯣꯏꯔꯤꯁꯦ ꯑꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯆꯠꯂꯨꯏꯀꯣ ꯑꯗꯣ ꯑꯇꯩ ꯉꯝꯗꯔꯦ 1 2 3 4 ꯁꯤꯗꯤ ꯊꯥꯗꯣꯛꯑꯝꯃꯦ ꯃꯩꯁꯦ ꯑꯃꯃꯨꯛ ꯀꯥꯞ ꯐꯖꯩꯌꯦꯕ ꯌꯥꯝꯅ ꯑꯗꯣ ꯁꯣꯅꯨꯒ ꯄꯥꯔꯨꯒꯗ ꯑꯩꯅ ꯕꯥꯏ ꯇꯧꯊꯣꯛꯑꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯨꯐꯖ ꯑꯃꯅꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯉꯥ ꯃꯆꯥ ꯑꯩ ꯅꯍꯥꯟ ꯉꯥꯅꯝ ꯅꯝꯕꯗꯣ ꯄꯨꯡ 9 ꯇꯥꯔꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯗꯣ ꯅꯍꯥꯟ ꯉꯥ ꯃꯆꯥ ꯂꯩꯔꯛꯄ ꯉꯥꯅꯝꯗꯣ ꯄꯦꯜꯍꯧꯗꯕꯩ ꯋꯥꯔꯤꯅꯤ ꯍꯥꯎꯃꯟꯗꯅ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯥ ꯃꯆꯥ ꯈꯔ ꯌꯣꯜꯂꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯍꯩꯗꯣꯛꯑꯒ ꯌꯦꯡꯒꯦ ꯉꯥꯅꯝ ꯍꯧꯖꯤꯛꯇꯤ ꯅꯝꯃꯔꯣꯏ ꯊꯦꯡꯉꯦ ꯄꯨꯡ 9 ꯇꯥꯔꯕꯅꯤꯅ ꯆꯥꯛ ꯈꯔ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯔꯒ ꯄꯣꯊꯥꯔꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯅꯝꯃꯒꯦ ꯉꯁꯤꯒꯤꯗꯤ ꯄꯨꯔꯥ ꯉꯥꯅꯝꯒꯤ ꯉꯥꯅꯦ ꯑꯩꯈꯣꯏ ꯉꯥꯁꯦ ꯄꯤꯛꯇꯛ ꯇꯧꯕꯁꯤꯅ ꯉꯥꯅꯝ ꯅꯝꯕꯁꯦ ꯃꯇꯧ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯑꯆꯧꯕꯗꯨꯁꯨ ꯑꯗꯨꯝ ꯅꯠꯇꯦꯗ ꯐꯖꯅ ꯍꯥꯎꯋꯤ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯉꯥꯅꯝ ꯆꯥꯕꯗ ꯆꯞ ꯆꯥꯔꯅꯦꯅ ꯂꯧꯔꯛꯄꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛꯃꯛꯇꯤ ꯇꯧꯔꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯝꯃꯒꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯤ ꯕꯦꯀꯔꯤꯒꯤ ꯕꯤꯁꯀꯤꯠꯀꯨꯝꯕꯅꯦ ꯈꯔ ꯑꯗꯨꯝ ꯃꯤ ꯂꯥꯛꯄ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕꯒꯤꯅ ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯌꯥꯝꯃꯟꯗꯅ ꯁꯤꯒꯤ ꯖꯨꯁꯁꯦ ꯐ꯭ꯔꯨꯇꯤ ꯃꯆꯥꯁꯦ 10 ꯄꯤꯅ 2 ꯈꯛ ꯂꯩꯔꯛꯑꯦ ꯑꯗꯨꯒ
ꯁꯤ ꯊꯛꯑꯒ ꯅꯨꯡꯗꯥꯡꯗ ꯂꯣꯛ ꯈꯨꯕꯩ ꯋꯥꯏꯅꯤ ꯄꯤꯊꯛꯇꯕꯗꯣ ꯊꯛꯄꯗꯣ ꯇꯧꯋꯤ ꯃꯥꯅ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯒꯤ ꯆꯤꯅꯤ ꯌꯥꯎꯗꯕ ꯂꯦꯕꯨ ꯃꯍꯤ ꯎꯝꯃꯛꯄꯅꯦ ꯑꯩꯅ ꯃꯆꯨꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯍꯅꯤ ꯍꯥꯞꯄꯒ ꯂꯦꯕꯨ ꯃꯍꯤ ꯁꯨꯝꯕꯤꯔꯛꯄꯅꯤ ꯃꯥꯅ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯑꯩꯅ ꯈ꯭ꯋꯥꯡ ꯇꯤꯡꯗꯣꯏꯗ ꯃꯥꯅ ꯆꯥꯛꯀ ꯊꯣꯡ ꯂꯣꯏꯁꯜꯂꯛꯑꯦ ꯑꯃꯨꯛ ꯈꯥꯃꯦꯟꯒ ꯉꯧꯔꯦ ꯃꯤꯅꯤꯠꯇꯅꯤ ꯃꯥ ꯉꯧꯔꯤꯁꯦ ꯈꯥꯃꯦꯟ ꯑꯃꯒ ꯆꯥꯛꯀ ꯊꯣꯡꯉꯦ ꯍꯤꯟꯖꯥꯡꯗꯤ ꯉꯁꯥꯏ ꯏꯔꯣꯟꯕꯒ ꯀꯥꯡꯁꯣꯏ ꯈꯔꯒꯁꯨ ꯂꯩꯕ ꯑꯗꯨꯗꯨꯒ ꯃꯥꯅ ꯈꯥꯃꯦꯟ ꯑꯃ ꯉꯧꯁꯜꯂꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯅ ꯊꯣꯡꯕꯤ ꯂꯣꯏꯕꯤꯔꯛꯑꯃꯤꯅ